ꯑꯩꯁꯨ ꯃꯨꯛꯕꯥꯡꯁꯦ ꯍꯟꯗꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯅꯥꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯒꯩꯔꯦꯝ ꯍꯣꯏ ꯁꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯕ ꯐꯪꯕꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯕꯛ ꯂꯦꯞꯄꯒ ꯁꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯕ ꯐꯪꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯄꯦꯜꯂꯦ ꯚꯤꯗꯤꯑꯣꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯆꯥꯛꯀꯤ ꯃꯨꯛꯕꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯁꯥꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯈꯛꯇ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯌꯥꯔꯦꯀꯣ ꯅꯕꯥꯅꯤ ꯆꯥꯕ ꯉꯝꯒꯅꯤꯀꯣ ꯆꯥꯛ ꯈꯛꯇ ꯏꯟꯁꯥꯡ ꯌꯥꯎꯗꯅ ꯉꯝꯒꯗ꯭ꯔꯕ ꯉꯝꯅꯤꯕꯀꯣ ꯆꯥꯛ ꯈꯛꯇ ꯆꯥꯗꯧꯔꯦ ꯎꯇꯤ ꯑꯃꯕꯨꯗꯤ ꯌꯥꯎꯔꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯦꯡꯀꯣꯠ ꯑꯃ ꯎꯇꯤ ꯑꯃ ꯌꯥꯎꯋꯦ ꯑꯁꯤ ꯆꯥꯗꯣꯏꯅꯦ ꯑꯗꯨꯒ ꯀꯣꯀꯣ ꯀꯣꯂꯥ ꯈꯔꯒ ꯂꯩꯔꯦ ꯁꯤꯒ ꯊꯛꯇꯣꯏꯅꯦꯕ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯀꯣ ꯒ꯭ꯔꯦꯝ ꯀꯣ ꯑꯗꯨꯕꯨ ꯁꯤ ꯄꯥꯏꯌꯣ ꯉꯥꯏꯌꯨꯀꯣ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯦꯅꯦ ꯑꯃꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯁꯥꯡ ꯌꯥꯎꯗꯅ ꯇꯧꯒꯅꯨ ꯑꯗꯨꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯗꯒꯤꯀꯣ ꯉꯥꯅꯨ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯕꯤꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯇꯣ ꯁꯤꯁꯦ ꯉꯥꯅꯨ ꯊꯣꯡꯕꯅꯦ ꯃꯍꯤꯒ ꯌꯥꯎꯗ꯭ꯔꯕꯅꯦ ꯀꯪꯅ ꯊꯣꯡꯕꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯅꯦꯅꯦ ꯑꯃꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯦꯕꯀꯣ ꯉꯥꯅꯨ ꯑꯝꯇ ꯆꯥꯔꯛꯑꯣꯅꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦꯀꯣ ꯇꯔꯨꯡꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯁꯤꯡꯖꯨꯒꯨꯝꯕ ꯉꯥꯛꯇ ꯆꯥ ꯂꯩꯔꯦ ꯊꯔꯣꯏꯒꯨꯝꯕ ꯉꯥꯛ ꯆꯥ ꯂꯩꯔꯦ ꯉꯥꯅꯨ ꯆꯥꯔꯛꯑꯣꯅꯀꯣ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ ꯅꯦꯅꯦꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣই ꯅꯦꯅꯦꯒꯤ ꯃꯤꯡꯁꯦ ꯑꯒꯨꯏ ꯀꯧꯋꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯒꯨꯏ ꯀꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯅꯥꯛꯅ ꯄꯥꯟꯕꯩꯅꯤ ꯇꯔꯨꯡꯗꯒꯤꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯦꯅꯦꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯍꯥꯎ ꯌꯦꯡꯉꯒꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯒ꯭ꯔꯤꯝꯀꯣ ꯀꯣ ꯏꯃꯥꯀꯣ ꯑꯗꯨ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯦꯛꯇ ꯑꯣꯏꯅ ꯁꯨꯝ ꯍꯩꯊꯔꯒꯦꯀꯣ ꯅꯪꯒꯤ ꯈꯨꯔꯨꯗꯣ ꯈꯤꯇꯪ ꯍꯟꯖꯤꯜꯂꯨ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯩꯊꯔꯒꯦ ꯀꯩ ꯀꯥꯟꯗꯒꯦꯀꯣ ꯁꯨꯃꯥꯏꯅ ꯆꯥꯛꯇ ꯑꯩꯈꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯩꯊꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯅ ꯐꯔꯅꯤ ꯈꯥꯡ ꯁꯣꯝꯅ ꯊꯝꯃꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯁꯦꯕꯀꯣ ꯑꯗꯨꯝꯀꯣ ꯑꯗꯨꯁꯨ ꯁꯤꯅ ꯉꯁꯥꯏ ꯀꯥꯏꯗꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣ ꯑꯁꯤꯗꯤ ꯒꯥꯔꯤ ꯍꯥꯏꯍꯜꯂꯒꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯉꯁꯥꯏ ꯑꯁꯤꯅꯀꯣ ꯉꯁꯥꯏ ꯁꯃꯨꯔꯧꯗꯒꯤꯅꯦ ꯅꯦꯅꯦ ꯏꯆꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯀꯧꯔꯦ ꯀꯩꯅꯣꯗꯒꯤ ꯑꯗꯨꯝ ꯄꯥꯁꯤꯜꯂꯣꯅꯦ ꯌꯥꯏꯅꯤ ꯉꯥꯅꯨ ꯂꯩꯕ ꯆꯠꯄ ꯀꯥꯟꯗꯀꯣ ꯉꯥꯅꯨ ꯂꯩꯕ ꯃꯄꯨ ꯏꯆꯦꯗꯣ ꯃꯥꯅ ꯍꯥꯞꯄꯤꯔꯛꯄꯅꯦ ꯊꯕꯤꯒ ꯑꯁꯤꯒ ꯅꯤꯝꯕꯨ ꯍꯥꯏꯕꯗꯨ ꯆꯝꯄ꯭ꯔꯥꯗꯤ ꯅꯠꯇ꯭ꯔꯦ ꯆꯝꯄ꯭ꯔꯥ ꯅꯠꯇꯦ ꯅꯤꯝꯕꯨꯅꯦ ꯅꯤꯝꯕꯨꯒ ꯎꯃꯣꯔꯣꯛꯀ ꯎꯃꯣꯔꯣꯛꯀ ꯁꯥ ꯃꯔꯣꯏꯒ ꯃꯔꯣꯏꯒꯀꯣ ꯃꯥꯅ ꯍꯥꯞꯄꯤꯔꯛꯄ ꯍꯣꯔꯦꯟ ꯃꯨꯛꯕꯥꯡ ꯇꯧꯔꯀꯥꯟꯗ ꯆꯥꯔꯛꯑꯣꯅꯀꯣ ꯑꯗꯣ ꯏꯆꯦꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯗꯨꯁꯨ ꯁꯤꯁꯨꯀꯣ ꯁꯤꯁꯨ ꯁꯤꯗ ꯑꯗꯨꯝ ꯄꯨꯂꯞ ꯍꯩꯊꯔꯁꯤꯀꯣ ꯑꯗꯨꯝꯀꯣ ꯆꯥꯅꯤꯡꯕ ꯆꯥꯅꯔꯨꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯍꯩꯊꯔꯁꯤ ꯑꯗꯨꯗ ꯍꯧꯔꯁꯤ ꯑꯗꯨꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯉꯛ ꯁꯝꯗ ꯊꯝꯃꯣ ꯌꯥꯔꯦ ꯅꯣꯟꯊꯔꯣ ꯏꯃꯥ ꯈꯔ ꯑꯃꯅ ꯍꯥꯏꯕ ꯇꯥꯅꯕ ꯀꯩꯅꯣꯗꯣ ꯌꯥꯔꯦ ꯈꯨꯖꯥꯝ ꯀꯩꯅꯣ ꯇꯧꯋꯤ ꯏꯁꯤꯡꯗ ꯈꯨꯠꯄꯨꯗꯤ ꯂꯣꯏ ꯍꯥꯝꯃꯕꯅꯤꯀꯣ ꯌꯥꯔꯦ ꯏꯃꯥ ꯍꯧꯔꯣ ꯏꯃꯥ ꯍꯥꯟꯅ ꯆꯥꯕ ꯍꯧꯔꯣ ꯏꯃꯥ ꯍꯧꯔꯣ ꯆꯥꯛ ꯂꯥꯝꯃꯦ ꯊꯦꯡꯉꯕꯅꯤ ꯑꯁꯤꯅ ꯎꯇꯤ ꯊꯣꯡꯕꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯆꯧꯕꯤ ꯍꯣꯏꯅ ꯄꯤꯔꯛꯄꯅꯦ ꯁꯤꯗꯤ ꯆꯥꯔꯣ ꯍꯧꯔꯣ ꯏꯃꯥ ꯁꯤ ꯍꯩꯗꯣꯛꯈ꯭ꯔꯁꯤꯀꯣ ꯀꯣꯛꯇꯨꯔꯣ ꯍꯣꯏ ꯍꯩꯌꯨ ꯌꯥꯏ ꯗꯤꯁꯄꯣꯗ ꯅꯠꯇ꯭ꯔꯁꯨ ꯗꯤꯁꯄꯣꯗ ꯍꯩꯗꯣꯛ ꯍꯥꯏꯔꯣ ꯍꯩꯈ꯭ꯔꯁꯤ ꯑꯃ ꯒ꯭ꯂꯥꯁꯅ ꯏꯁꯤꯡ ꯊꯛꯁꯦ ꯍꯣꯏ ꯑꯗꯨ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯣꯔꯦꯟ ꯊꯥꯡꯒꯠ ꯊꯛꯑꯅꯤ ꯑꯃꯃꯝ ꯆꯥꯔꯣ ꯑꯍꯟꯒꯤ ꯍꯧꯅꯕꯤꯀꯣ ꯊꯥꯗꯤ ꯊꯥꯗꯣꯛꯏꯌꯦ ꯑꯍꯟꯒꯤ ꯍꯧꯅꯕꯤ ꯅꯪꯒꯤ ꯊꯝꯃꯣ ꯊꯛꯄꯨ ꯊꯛꯆꯤꯟꯈ꯭ꯔꯒꯦ ꯊꯛꯅꯤꯡꯉꯦ ꯑꯩꯁꯨ ꯃꯌꯥꯛꯇꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯐꯔꯕ ꯉꯥ ꯃꯌꯥꯝ ꯆꯥꯔꯒꯦ ꯃꯌꯥꯏꯗ ꯍꯧꯖꯤꯜꯂꯒꯦ ꯌꯥꯔꯤꯅꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯍꯩꯗꯣꯛꯑꯒ ꯊꯛꯑꯁꯨ ꯊꯛꯎꯅꯦ ꯎꯇꯤ ꯊꯣꯡꯕꯁꯤ ꯂꯩꯔꯦ ꯎꯇꯤ ꯆꯥꯅꯤꯡꯕꯁꯨ ꯆꯥꯔꯣꯀꯣ ꯎꯇꯤ ꯆꯥꯅꯤꯡꯉꯥ ꯎꯃꯣꯔꯣꯛꯇꯣ ꯑꯩ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯒꯦ ꯀꯣ
Cái có mà lấy đó. เออ Cho nó bị mà phải nó số น้ำ không ซุป được. อ่ะ Cho mà thòng luôn là cái nó đấy. อืม Sẽ thòng thòng này chứ. Bây giờ mà ăn một thằng như vậy. อืม Bây giờ cha cái là 200 nữa. เฮ้ยจานพี่กินมาพายก็ได้นี่เราอมละไปเลยมาพอนแล้วก็เราดีกว่าวันที่จานนี้ต้องช่วยดูเป็นเจ้าสิ Cha yêu thì đấy mà cái nát á. ทำหม้อ Nghe đi ăn. มาอย่างตัวเขาเดียวยำน้ำโจรมา làm sao bây giờ vậy đi phi hoàng cũng như cái khách ra cơ thằng đó มีปีวางไว้นี่น่ะมาเล่นที่เราเลยจ้ะมาเกี่ยวกับเลยจ้ะพี่เขาเลยเด็กเล่นนั่งมาเล่นจันยังไงน่าจะเลยจ้ะพี่เขา진짜 어디 술래? 어디 다니는 게? là có con ăn thịt à mà phong cũng nó phát biểu rồi. Tôi phải như vậy đó. 그래. Mặt thừng đấy. một chân kiếm cái đấy nó không sợ. Luộc cái cũng thả rồi á. cho bạn Nó ông một cái chị nó bảo xài hay vậy. Không chưa. Xài lắm nhá. Mình sang rồi anh mất rồi. Một luộc cái xài hả bạn? Sao đâu? Coi lên mà xài vậy. Sang mà hi mà phồn rồi tàu nó phát đâu cơ. Sao? Không rồi. ơi Không, mới người ta rồi. Thôi mà không bao giờ ngoài chở mà. Cái liên nhắm, khai nhắm thạp nữa nè. Bạn trang phải bảo quả. Khai đẻ. Được. Ta phải nó quay phong chưa? Phong chưa? Mua ra tập phong thì bên trang rồi. Nó đi chăn đi rồi bạn. ra Chăn đi rồi à? Cây gì? thật là Nó bút thời đấy rồi. Thằng mấy đi đâu rồi?
ꯍꯥꯎꯗꯤ ꯍꯥꯎꯋꯦꯕ ꯃꯤꯒꯨꯝꯕ ꯈꯔ ꯂꯧꯋꯦ ꯃꯤꯅ ꯃꯍꯨꯠ ꯁꯤꯜꯂꯒ sulam sao được không biết lấy con con hả apa con hả sulam phải ba ra con đấy chứ nào mẹ không bút thầy đấy chị thâu không à kalian tak có chị thâu cái nào kau ulang kon sok thấy chú bữa mà kana mang cái mà hào hết thấy không mẹ hào nó lười đấy xin nhau đừng bắt khơi mang cái ra sẽ cột cho chị đôi hay rồi cột cho hào cái đó có mà hi hả in the brain ai được hảo anh được bao nhiêu mấy ác tôi khơi giao được vậy ya ya dari dah rồi anh ăn thôi khơi khao rồi có mà bị thật sự là cái hào đấy xin mà tiền xin năm nhỉ quốc bịch thành đấy phải ye ha xin mà khôn mà chỉ dụ nên phải rất là chị sẽ gian tàn ạ không chỉ sao ngầm đấy sao rồi chỉ là nếu xin đi ngầm đấy có thế nào mà làm thật nè coi không nhìn đây cả sao rồi ngầm rồi à tôi là thế nào mày Sige khoi gi video se ko sam tang lo sin na ba tawro ke ai chu mu bang je han tak ti mapung pha na phajan na nan na hai ba ta re taw ba ngam dre adu ke su kai de ko ai gi oina di sinam yam sumai na ai gi oina di nung sin na hai ba ta re khoi ma hoi gairem hoi sumai na chamin na ba phang mo se si sumai na aina nong phado thabak lepa ka sumai na chamin na ba phang mo se si ne he na pe le video su tu na se ma ngam dre video su na na ma han gi dong na mong ta na su se ma ngam de han tak se ꯊꯕꯛ ꯅꯁꯨ ꯌꯥꯗꯕꯗꯒꯤ ꯀꯣ ꯆꯤꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯆꯤꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯗꯗꯤ ꯍꯦꯟꯅ ꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯆꯤꯅꯥꯎ ꯃꯌꯥꯝ ꯀꯣ ꯆꯤꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯒ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯆꯤꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯀꯣ ꯑꯩꯈꯣꯏ ꯏꯃꯥ ꯀꯣ कोई बात से भाई ये उनका चिना में ओके तो सिलेगे चिना में मथन हम थेंगना रे तो सिलेगे चिना में मथन हम थेंगना रे मैं आईจะथागा पको नि माจะथांगल लिदो उरा आई अमुक तो उरा येंग बने बा तो सिलेगे